Folktale Manipur bu tabiriba khwai pumnamakpu ehanba maktada ehakni koknona khuramjari. Channel asida nungairaba pungawari wari macha paurongna chingba kaya ama puzarake. Amadi mayamna nuksibiduna channel asibu like, subscribe amadi share tawbasu kawbidanaba haizari. Ngasi puzarakliba wari asigi mamingdi Ningngamdrabathawai. Wari asibu ibirakpa da Punsi Chingangbam. Ahingi thenglaba matamni khak laubaga loinana atiyadasu pumnin nilli. Amuk khaglakpa mangalda karigumba kharadi uba phangi. Ritisna karino tauribasibo karaidan aina lairibasi amukta udriba mafam amani aina lairibasi masa matomta ingak-ngakna akoibada sum yinglakpada lai oiraba marana yomsillaba chawraba khongnang pambi amagi makhongda mioi kaya ama phamduna lainingbadawna laibadu urami aduga laptakna angang nupi macha amana apetpa leikhom sanaduna phamli atopa mau amasu makhutta kata paiduna karino khara loduna leiri mayamdudagi tongana leisabi macha amakhakna nung khara masing thibi sanari nung adusu ani thiduna asumna ani mari taru nipal taranithoi taramari hek haibaga kanna lauduna kap ritis akoibadu munna yenglaga aina lairibasibo kadaidano mayam khangbibra haina hangli mayamdu amata khumde hanna fawba yenglakti khanghaudana khongnang adudagi khonjel amana nangna laklibasi lairaibakni hairaki wadu tabada ritisna aidi matau karamna laiduna ningsingmu ngehakki mangda nang kari tauraki haibadu ritis mamit adu uisinduna tuminna ngehak leptuna khalli ngehak khallaba tungda magi mitmangda loina urakli ritis wakhal nungaina phazarba phizolna leitengduna mingsel mamangda leptuna yengji khanse ngasidi aigi thamoigi wa pumba haiba phanglagani khanna harau loisinjai perfume ga sat kapsili aduga yari phazari khanduna magi nusibidu unaba thoglaki soroktugi wangmada nupidu restaurant dugi thognang mayada phamduna mabu ngaibadu ubada ritis haraubana mathum marang houjaki ritisna ngasidi aigi thamogi wa pumba haizarani asuk nusiba ningthijabisi aigi oiba phangjarani khanna harau sorokto lalakpada khanghaudana tata amana mabu thomki ina mafam ado pungchai saiki magi mamit ado tapna uisinki asumna ritis pumnamak ningsinglaba tungda ningamdraba minuk amaga loinana phongamdraba luisinpham khangdraba punsi haibado oire aidi naitom taraba haibado oihore sor sauna hondokjai atuka hairi mayamdi karamna mafam asida lakpibanu isagi ningamdaba luisillamdraba warisingdo linasi hairaki ningamdraba mau adu makhutta kata adu paiduna liba hauraki ai yum palabatu chahi kaya imitta isa uzaba phamkidi lekai minok misa kaya ga loinana mit ki pisu lepkidi adu aigi inem ipur oiba tukki matik phai moin aibu luna chana tawbi nongma natraga nongmadi isorna pisani nang wakhal sonthagano haina thimjinbi thongal wangma lanbada lekai misingna aibu ubada chibon ngangbado tabada ai kapki asumna lelakpana nongmadi khanghaudana oirakpadagi aigi nupana aibu hospital da puduna yengbada ai
ꯃꯃꯥ ꯑꯣꯏꯔꯦ ꯍꯥꯏꯕ ꯈꯪꯂꯛꯈꯤ꯫ ꯍꯔꯥꯎꯕꯅ ꯏꯃꯨꯡ ꯄꯨꯝꯕ ꯃꯊꯧ ꯃꯔꯥꯡ ꯍꯧꯈꯤ꯫ ꯅꯣꯡꯃ ꯅꯣꯡꯃ ꯑꯁꯨꯝ ꯍꯧꯈꯤꯕꯅꯤ꯫ ꯊꯥ ꯁꯨꯖꯜꯂꯛꯇꯨꯅ ꯑꯩ ꯏꯕꯨꯠ ꯑꯣꯏꯕꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯈꯤ꯫ ꯗꯣꯛꯇꯔꯅ ꯏꯅꯦꯝ ꯏꯀꯨꯗ ꯃꯃꯥ ꯅꯠꯇ꯭ꯔꯒ ꯃꯆꯥ ꯑꯃꯗꯤ ꯈꯨꯗꯣꯡ ꯊꯤꯔꯅꯤ꯫ ꯀꯅꯥ ꯀꯜꯂꯨꯒꯦ ꯍꯪꯕꯗ ꯃꯈꯣꯏꯅ ꯃꯃꯥ ꯑꯣꯏꯅ ꯀꯟꯕꯤꯌꯨ, ꯏꯁꯨꯗꯤ ꯃꯇꯨꯡ ꯃꯌꯥꯝ ꯄꯣꯛꯄ ꯌꯥꯏ ꯍꯥꯏꯅ ꯈꯨꯞꯂꯛꯈꯤ꯫ ꯗꯣꯛꯇꯔꯅ ꯃꯅꯨꯡ ꯆꯪꯂꯛꯄꯗ ꯑꯩꯅ ꯀꯞꯂꯒ ꯍꯥꯏꯖꯈꯤ, ꯆꯍꯤ ꯀꯌꯥ ꯆꯪꯅ ꯉꯥꯏꯖꯕ ꯏꯆꯥꯅꯤ, ꯏꯆꯥ ꯑꯣꯏꯅ ꯀꯟꯕꯤꯌꯨ ꯍꯥꯏꯖꯕꯗ ꯑꯣꯄꯔꯦꯁꯟꯁꯤꯗ ꯎꯏꯁꯟꯈꯤꯕ ꯃꯤꯠꯇꯨꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯣꯏꯈꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯋꯥꯔꯤꯗꯨ ꯂꯤꯖꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯆꯈꯤ꯫ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨ ꯑꯃꯨꯛ ꯂꯤꯕ ꯍꯧꯔꯛꯈꯤ꯫ ꯑꯩꯁꯨ ꯏꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯋꯥꯅ ꯌꯣꯛꯆꯕꯅꯤ꯫ ꯑꯩꯁꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯀꯟꯅ ꯆꯦꯟꯕꯗ ꯏꯁꯥꯁꯦ ꯐꯥꯊꯕ ꯋꯥꯕ, ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯕ ꯀꯌꯥ ꯇꯧꯔꯛꯈꯤ꯫ ꯏꯃꯥꯅ ꯗꯣꯛꯇꯔꯗ ꯄꯨꯗꯨꯅ ꯑꯩꯕꯨ ꯌꯦꯡꯕꯤꯈꯤ꯫ ꯑꯗꯨꯕꯨ ꯗꯣꯛꯇꯔꯅ ꯑꯣꯄꯔꯦꯁꯟ ꯇꯧꯗꯕ ꯍꯥꯏꯔꯛꯄꯗꯒꯤ ꯏꯃꯥꯗꯣ ꯄꯩꯁꯥ ꯂꯩꯇꯕꯗꯒꯤ ꯌꯥꯝ ꯀꯞꯈꯤ꯫ ꯃꯤꯒꯤ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯐꯤꯖꯨ ꯐꯤꯖꯥꯝ ꯈꯔ ꯇꯧꯔꯨꯔꯒ ꯄꯨꯛ ꯊꯟꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯗ ꯑꯣꯄꯔꯦꯁꯟꯒꯤ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯟꯐꯝꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯅꯤ ꯈꯟꯕꯗ ꯏꯃꯥꯗꯣ ꯂꯣꯟꯅ ꯂꯣꯟꯅ ꯀꯞꯆꯈꯤ꯫ ꯑꯗꯣ ꯑꯩꯕꯨꯗꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯗꯅꯕ ꯏꯆꯥ ꯐꯅꯕ ꯌꯦꯡꯒꯅꯤ, ꯏꯃꯥꯅ ꯏꯆꯥ ꯅꯥꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯕꯤꯗꯨꯅ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤ꯫ ꯅꯣꯡꯃ ꯑꯍꯤꯡ ꯑꯃꯗ ꯑꯩꯁꯦ ꯁꯣꯔ ꯍꯣꯟꯕ ꯉꯝꯂꯛꯇꯕꯗꯒꯤ ꯌꯥꯝ ꯋꯥꯈꯤ꯫ ꯏꯃꯥꯅ ꯑꯩꯕꯨ ꯃꯊꯥꯗ ꯀꯣꯟꯗꯨꯅ ꯅꯨꯡꯂꯛ ꯑꯗꯨꯗ ꯁꯦꯟꯗꯜ ꯌꯥꯎꯗꯕꯤ ꯑꯩꯕꯨ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯕꯤꯈꯤ꯫ ꯁꯣꯔꯣꯛ ꯑꯗꯣ ꯃꯤ ꯑꯝꯇ ꯆꯠꯇꯦ꯫ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯗꯨꯗ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯒꯦꯠ ꯍꯦꯛ ꯌꯧꯕꯗ ꯑꯩꯒꯤ ꯃꯤꯠꯁꯦ ꯑꯗꯨꯝ ꯎꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯩꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯣ ꯀꯣꯟꯗꯨꯅ ꯏꯃꯥꯅ ꯀꯞꯇꯨꯅ ꯂꯩꯍꯧꯔꯤꯌꯦ ꯍꯥꯏꯗꯨꯅ ꯍꯤꯛ ꯍꯤꯛ ꯀꯞꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯤꯇꯤꯁ, ꯅꯈꯣꯏꯒꯤ ꯑꯋꯥꯠꯄꯗꯨꯗꯤ ꯃꯦꯟꯁꯤꯟꯕ ꯌꯥꯔꯤ꯫ ꯑꯃꯅ ꯃꯆꯥ ꯀꯥꯏꯅꯕꯒꯤ, ꯑꯃꯅ ꯃꯃꯥ ꯀꯥꯏꯅꯕꯒꯤ꯫ ꯃꯃꯥ ꯑꯣꯏꯕꯤꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯅꯆꯥ ꯁꯛꯅ ꯅꯥꯎꯀꯣꯟꯕꯤꯔꯣ ꯍꯥꯏꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯨꯠ ꯊꯤꯡꯗꯣꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯃꯣꯏ ꯃꯣꯏꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯅꯗꯨꯅ ꯇꯝꯃꯤꯟꯅꯩ꯫ ꯑꯗꯨꯒ ꯅꯥꯀꯟꯗ ꯅꯨꯡ ꯃꯁꯤꯡ ꯊꯤꯔꯤꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯨꯗꯤ ꯉꯁꯥꯏꯗꯒꯤ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯇꯥꯗꯦ, ꯋꯥꯁꯨ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯗꯦ, ꯍꯪꯕꯁꯨ ꯈꯨꯝꯗꯦ꯫ ꯃꯌꯥꯝꯅ ꯅꯪꯒꯤꯁꯨ ꯂꯤꯔꯣ ꯍꯥꯏꯕꯗ ꯁꯨꯈꯨꯝ ꯈꯨꯝꯗꯦ꯫ ꯃꯥꯒꯤ ꯅꯨꯡꯗꯨ ꯍꯥꯟꯅꯀꯣ ꯃꯁꯤꯡ ꯊꯤꯗꯨꯅ 13 ꯍꯦꯛ ꯁꯨꯕꯒ ꯀꯟꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯂꯤ꯫ ꯃꯇꯝꯗꯨꯗ ꯈꯪꯍꯧꯗꯅ ꯑꯅꯧꯕ ꯊꯋꯥꯏ ꯑꯃꯁꯨ ꯂꯥꯛꯈꯤ꯫ ꯃꯥꯅ ꯍꯦꯛ ꯌꯧꯔꯛꯄꯒ ꯔꯤꯇꯤꯁꯅ, ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯂꯤꯕꯅꯣ? ꯅꯪꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯇꯥꯔꯒꯦ ꯍꯥꯏꯅ ꯍꯪꯂꯛꯄꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯂꯤꯔꯛꯈꯤ꯫ ꯑꯩꯁꯨ ꯃꯍꯧꯁꯥꯒꯨꯝ ꯑꯩꯒꯤ ꯊꯕꯛ ꯂꯣꯏꯔꯗꯨꯅ ꯀꯥꯗꯨꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯆꯧꯀ꯭ꯔꯤꯗ ꯐꯝꯊꯕꯒ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯀꯟꯅ ꯂꯥꯎꯔꯒ ꯗꯣꯂꯥꯟꯗꯒꯤ ꯆꯣꯡꯊꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯆꯦꯟꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗꯤ ꯂꯩꯃꯥꯏ ꯑꯗꯨꯗ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯅ ꯆꯦꯟꯊꯔꯒ ꯁꯤꯔꯒ ꯂꯩꯔꯝ꯫ ꯃꯇꯝꯗꯨꯗ ꯃꯌꯥꯝꯅ ꯑꯩꯒꯤ ꯈꯨꯠꯇ ꯏ ꯇꯩꯕ ꯎꯕꯗꯨꯗ ꯑꯩꯅ ꯍꯥꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯖꯦꯜꯗ ꯊꯝꯗꯨꯅ ꯐꯥꯁꯤ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯉꯁꯥꯏꯗꯒꯤ ꯋꯥ ꯉꯥꯡꯗꯅ ꯅꯨꯡ ꯃꯆꯥ ꯃꯁꯤꯡ ꯊꯤꯔꯝꯕ ꯂꯩꯁꯥꯕꯤ ꯑꯗꯨ ꯄꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯑꯗꯨꯛꯅ ꯆꯤꯟꯊꯤꯕ, ꯍꯤꯡꯂꯤꯉꯩꯗꯁꯨ ꯑꯣꯏꯗꯕ ꯉꯥꯡꯗꯨꯅ ꯍꯤꯡꯕ, ꯁꯤꯔ ꯐꯥꯎꯕ ꯑꯣꯏꯗꯕ ꯉꯥꯡꯕ, ꯑꯩꯁꯦ ꯀꯅꯥ ꯃꯥꯜꯂꯤ? ꯅꯪꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯖꯠ ꯃꯥꯡꯍꯜꯂꯕ ꯇꯨꯡꯗ ꯅꯪꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯩꯅꯦ ꯍꯥꯏꯗꯨꯅ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎꯒ ꯂꯣꯏꯅꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯏꯁꯣꯔ ꯃꯥꯅ ꯑꯔꯥꯟꯕ ꯇꯧꯕ ꯃꯥꯗꯤ ꯑꯃꯝꯕ ꯂꯛꯇ ꯃꯇꯣꯝ ꯇꯤꯟꯗꯨꯅ ꯂꯩꯖꯍꯧꯔꯁꯅꯤ꯫ ꯑꯩꯈꯣꯏ ꯄꯨꯝꯕꯗꯤ ꯑꯉꯥꯟꯕ ꯂꯛꯇ ꯅꯣꯏꯕꯨ ꯑꯃꯨꯛ ꯇꯥꯏꯕꯪ ꯐꯥꯎꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯄꯨꯈꯤ꯫ ꯐꯠꯇ꯭ꯔꯕ ꯃꯤꯍꯥꯠꯄ ꯃꯥꯗꯤ ꯑꯃꯝꯕ ꯂꯛ ꯑꯗꯨꯗ ꯃꯇꯣꯝ ꯂꯦꯟꯈꯤ꯫